Minyang tabi ni Mapuna Mapu Gorbachov na ahan mamagtada taram na okchari. Ngasi video asidi lupa lising tra mga kawi makada layba 6GB RAM oiba phone khara khangkacharga semjaba video ni. Video asibu miyang tabi ni pasingna video asibu like tawsin biramu. Channel asibu subscribe tawdri pasingna zu channel asibu subscribe tawsin biramu. Ngasi video asi matang asida hujrage. Video asibu loiba phau ko miyang tabi. Ngasi video asidi lupa lising tra mga gi makhada layba afaba phone sing ngakta oibana hairiba phone sing asigi maru oiba basic feature khadang oina panjarga hairiba phone sing asigi list asi matang manaw naina lakhatchage ngasi gi list asigi ahan bada layriba phone asidi Infinix hairiba company asigi Infinix Note 11s hairiba phone asini phone asida Helio G96k gaming processor amadi 5000 mAh ki battery yauri हाइरिबा 5000 mAh की बैटरी असिबु चार्ज तौनबगी दमकता 33 वाट की फास्ट चार्जर सु पीरे फोन असिदा LPDDR4 की ओइबा 6GB की मेमोरी लोइनना UFS 2.2 की ओइबा 64GB की मेमोरी नचिंगबा पीरिबा फोन अमनी हाइरिबा फोन असिदा कैमरा दा 50+2+2 मेगापिक्सल की ट्रिपल कैमरा नमनिंगदा अदुगा सेल्फी की दमकता 16 मेगापिक्सल की सेल्फी कैमरा सु याउरी हाइरिबा फोन असिदा IPS LCD डिस्प्ले 85.06% ओइबा स्क्रीन टू बॉडी रेशियो ओइबा लोइनना 480 निट्स के ब्राइटनेस पीरिबा अफबा फोन अमनी ngasi list asigi ani subada lairiba phone asidi Redmi hairiba company asigi Redmi Note 10 hairiba phone asini phone asida Snapdragon 678 ki processor amadi 5000 mAh ki battery yauri हाइरिबा 5000 mAh की बैटरी असिबु चार्ज तौनबगी दमकता 33 वाट की फास्ट चार्जर नचिंबा पीरी फोन असिदसु 6GB 128GB की मेमोरी UFS 2.2 लोइनना कैमरा दा 48+8+2+2 की क्वाड कैमरा मरी नमनिंगदा अदुगा 13 मेगापिक्सल की सेल्फी कैमरा याउरी सुपर एमोलेड डिस्प्ले 450 निट्स की ब्राइटनेस ओइबा डिस्प्ले नि Corning Gorilla Glass 3 की प्रोटेक्शन अमदी स्टीरियो स्पीकर लोइनना 4K 30fps दा वीडियो नंबियाई अमदी हाइरिबा फोन असि IP53 की dust and splash protection पीरिबा फोन अमनी ngasi list asigi ahum subada lairiba phone asidi Redmi hairiba company asimaki Redmi Note 10s hairiba phone asini phone asida Helio G95 ki processor amadi 5000 mAh ki battery piri हाइरिबा 5000 mAh की बैटरी असिबु चार्ज तौनबगी दमकता 33 वाट की फास्ट चार्जर सु पीरी फोन असिदा सुपर एमोलेड डिस्प्ले 450 निट्स ओइबा अमदी 83.5% की स्क्रीन टू बॉडी रेशियो ओइबा डिस्प्ले नि Corning Gorilla Glass 3 की प्रोटेक्शन IP53 की dust अमसुंग splash protection नचिंबा पीरिबा फोन अमनी 6.43 इंच की डिस्प्ले 6GB 64GB की मेमोरी दा UFS 2.2 की मेमोरी पीरी 64+8+2+2 की कैमरा अमदी 13 मेगापिक्सल की सेल्फी कैमरा सु याउरी हाइरिबा फोन असिदसु 4K 30fps दा वीडियो नंबियाई लोइनना स्टीरियो स्पीकर GPS GLONASS अमदी FM रेडियो नचिंबा अनौबा मतम असिगा चानरबा अनौबा फीचर्स क्या याउरीबा अफबा फोन अमनी लिस्ट असigi mathang tarakpada lairiba phone asidi Samsung hairiba company asigi Samsung Galaxy F22 hairiba phone asini phone asida MediaTek Helio G80 ki processor amadi 6000 mAh ki battery yauri hairiba 6000 mAh ki battery asibu charge tawna damakta 15 watt ki fast charger loinana lakpi hairiba phone asida HD+ oiba super AMOLED display 90Hz screen refresh rate amadi 600 nits ki brightness oiba display ni 48+8+2+2 की कैमरा मरी नमनिंगदा अदुगा 13 मेगापिक्सल की सेल्फी कैमरा सु पीरी हाइरिबा फोन असिसु 6GB 128GB की मेमोरी नि One UI for 3.1 हाइरिबा यूजर एक्सपीरियंस का लोइनना अफबा सॉफ्टवेयर का लोइनना लापिबा फोन अमनी हाइरिबा फोन असिदा साइड माउंटेड फिंगरप्रिंट अमदी Samsung Pay Mini नचिंगबा अनोवा फीचर्स क्या सु याउरिबा Samsung की माइक दगे यामना मक फबा लुपा लिसिंग 35 की मखादा लैबा फोन अमनी ngasi list asigi iroi loibada lairiba phone asidi Poco hairiba company asigi Poco M2 Pro hairiba phone asini phone asida Snapdragon 720G 8 nanometer da base oiba yamnamak faba processor yauri phone asida 5000 mAh ki battery amadi hairiba battery asibu charge tawnabagi damakta 33 watt ki fast charger su piri 6.67 inch की ओइबा IPS LCD डिस्प्ले नि HDR10 amadi 450 nits की ब्राइटनेस ओइबा डिस्प्ले नि
Gorilla Glass 5K protection amadi phone asidasu 6GB 64GB gi UFS 2.1 gi oiba memory piri 48 plus 8 plus 5 plus 2 gi camera marina maningda aduga selfie gi damakta 16 megapixel gi selfie camera piri hairiba camera sing asidasu 4K 30 fps da video namba yai amadi side mounted fingerprint sensor na chingba yauriba matam asika chanaraba afaba phone amani mathakta panjakriba phone sing asi hojik fawgi oina lupa lising 35 gi makhada leiba 6GB RAM ga loinana phangba adugna phone sing ngakteni hairiba phone sing asi 6GB RAM support toba February tha fawbasida leiba lupa lising 35 gi makhada leiba afaba phone sing ngakteni masini ngasigi lupa lising 35 gi makhada leiba 6GB RAM yauba afaba phone sing gi matangda semgatchaba video asibu miyeng tabiraba singna video asibu like tawsin biramu channel asibu subscribe tawdriba singna su channel asibu subscribe tawsin biba amadi notification bell da nambiba kawbigano loinana channel asida haibiningba suggestion loinana ngasigi video asiga mari leinaba comment kaya su ngasigi video asigi comment section da sungsoi soidana ibiramu masini ngasigi lupa lising 35 fawgi makhada leiba 6GB support toba RAM support toba phone khragi matangda ngatcharaga sanjaba video asibu miyeng tabiraba singna video asibu like tawsin biramu channel asibu subscribe tawdriba singna su channel asibu subscribe tawsin biramu tungdasu adomna khangbiringba amadi yengbingba video leiraga su masigi video gi comment section da sungsoi soidana ibiramu amadi suggestion tawbiramu tungda anouba video amada amuk thengnasi masigi oinadi matang asida losinjare mayam punamak tegi kainabagi athang